Yes, patient life saving haibase. Life saving is the most priority. Miyoibamgi life kan ba haibasina kwaidi achoba akoigi ngasigi laiba humanity ground amde life saving tawbase. Masina koi priority da thambi gadamne ba. Hospital gi so awaba myam ama lairangani tamko koi paisa pirak to in terms of lakh ta crore da adubu hojiki patient sing ji suffer to hon base. Masini tawbi ganu haibe wan patient gi kaino dialysis patient gi oiro ngasai atopa heart gi oiro ngasai atop to cancer patient gi oiro chemo kap ka do mana cancer ID tawga to myam am thabuk to myam laibda madu kitang ek thengda bada patient gi life to adu danger oiraga punchi mang ba yarim ne aduna masigi polam sing masigi patient sing ne suffer oibasi masimdi yarim khai akoi kaino da priority da thambira masi thon da na ba amade hospital gi awaba myam laim na adu life saving oiba critical oibasi de khara khangmin narga lokchan biraga patient sing suffer to handa ba si ju priority da thambi gadam ni tawo aduga ngasai government gi kaino sing sina madu gi khudong chaba lorga masi de life saving gi khakta dum to gadam ni masi de life saving hospital na to gadam ni hospital gi to da ya da thodang ni har ga to so ngasai hospital da leiba staff sing hospital da leiba kaino sing su moi gi khara khara phangjani ba kaino duna akoi imung chalai gadam ni na adugi kaino sing su economically kaino si yeng da ya ne masi gi pulap subchal laga tusan narga laktori ba kaino sing sidi lengak paibiri ba lengak ki oiba kaino sing sia concern department sing sina masi thon da ba haibe se moi khutta lei aduna moi gi kaino tofam thokpa bifam thokpa kaino sing ju bibiraga adu tare patient gi life saving gi oigero thabak thoram sida apan ba lei roina sumain